ꯑꯩꯈꯣꯏ ꯂꯪꯁꯥꯏ ꯊꯧꯅꯥ ꯐꯥꯏꯇꯤꯡꯒꯤ ꯂꯪꯁꯥꯏ ꯊꯧꯅꯥ ꯀꯛꯆꯤꯡꯒꯤꯀꯣ ꯃꯔꯨꯁꯨ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯩ ꯀꯥꯞꯄꯛꯄꯅꯤ ꯃꯔꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡꯐꯧ ꯂꯦꯟꯕ ꯌꯥꯕꯩ ꯀꯛ ꯃꯔꯨ ꯑꯃꯅꯤꯗꯤ ꯌꯥꯎꯖꯔꯤ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯄꯥꯎꯗꯔ ꯑꯝꯇꯪ ꯄꯤꯕꯤꯔꯝꯃꯨꯗꯅ ꯃꯔꯨ ꯋꯥꯠꯂꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯔꯨ ꯄꯪꯕꯤꯔꯣ ꯂꯩꯇ꯭ꯔꯦ ꯀꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯃꯥꯟꯗꯔꯒꯤ ꯅꯍꯥꯟ ꯏꯇꯩꯃꯒꯤ ꯁꯅꯥ ꯌꯣꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯤ ꯑꯗꯣ ꯑꯝꯇ ꯍꯥꯏꯔꯞ ꯐꯣꯡꯗꯣꯛꯄꯤꯌꯨꯗꯅ ꯍꯥꯏꯗꯣꯏꯔꯣ ꯑꯗꯨꯕꯨ ꯍꯥꯏ ꯀꯩꯅꯣ ꯋꯥ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯄꯕꯨ ꯀꯩ ꯀꯥꯏꯒꯦ ꯈꯪꯗꯦ ꯅꯇꯦꯝꯒꯤ ꯈꯨꯗꯣꯞꯀ ꯑꯗꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯉꯛꯇ ꯁꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯏꯆꯥꯅꯨꯄꯥꯒꯤ ꯃꯉꯛꯇ ꯁꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯨꯒ ꯀꯥꯏꯔꯒ ꯉꯔꯥꯡ ꯕꯟꯗꯣꯞ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯕꯟꯗꯣꯞ ꯊꯝꯃꯒ ꯉꯁꯤ ꯂꯧꯔꯛꯄ ꯃꯔꯨ ꯑꯃꯅꯤ ꯇꯥꯁꯤꯟꯈꯤꯗ꯭ꯔꯗꯤ ꯍꯣꯏ ꯉꯁꯤ ꯕꯟꯗꯣꯞ ꯊꯝꯃꯒ ꯃꯔꯨ ꯂꯧꯔꯛꯑꯦ ꯍꯌꯦꯡꯒꯤꯗꯤ ꯂꯩꯇꯦ ꯍꯌꯦꯡꯒꯤ ꯑꯣꯏꯅꯗꯤ ꯌꯨꯝꯐꯝ ꯌꯣꯜꯂꯒ ꯑꯃꯨꯛ ꯂꯥꯛꯇꯧꯕ ꯉꯥꯏꯔꯦ ꯃꯔꯨ ꯂꯩꯔꯒ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯂꯪꯁꯥꯏ ꯊꯧꯅꯥ ꯈꯛꯇꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯨꯞ ꯈꯨꯗꯤꯡꯃꯛꯇ ꯂꯥꯟ ꯀꯥꯞꯄꯤꯕ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯒꯤ ꯄꯥꯡꯗꯦ ꯍꯥꯏꯖꯕꯁꯨ ꯅꯠꯆꯗꯦ ꯂꯣꯏꯅ ꯄꯥꯡꯉꯤ ꯇꯧꯕꯇꯕꯨ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯄꯩꯁꯥ ꯈꯥꯏꯕꯗꯨ ꯑꯩꯈꯣꯏꯗꯤ ꯍꯟꯗꯛ ꯊꯥꯁꯤꯗ ꯑꯩꯈꯣꯏꯗꯤ ꯍꯟꯗꯛ ꯊꯥꯁꯤꯗ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯦꯞꯊꯣꯛꯄꯤꯕꯗꯨ ꯅꯠꯇꯕ ꯑꯗꯨꯝ ꯍꯞꯇꯥꯒꯤ ꯑꯣꯏꯒꯦꯔꯥ ꯊꯥꯒꯤ ꯑꯣꯏꯒꯦꯔꯥ ꯇꯣꯏꯅ ꯑꯗꯨꯝ ꯈꯥꯏꯕꯤꯌꯨ ꯑꯗꯨꯒ ꯂꯪꯁꯥꯏ ꯊꯧꯅꯥ ꯐꯥꯏꯇꯤꯡꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯀꯥꯞꯄꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯥꯟꯃꯤ ꯑꯣꯏꯅ ꯆꯣꯡꯊꯣꯛꯂꯛꯑꯕ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯁꯨ ꯀꯠꯆꯒꯦ ꯊꯋꯥꯏꯁꯨ ꯀꯠꯆꯒꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯗ ꯄꯩꯁꯥ ꯄꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯣ ꯂꯥꯟꯃꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏꯁꯨ ꯊꯥꯗꯣꯛꯆꯔꯒꯦ ꯑꯗꯨꯕꯨ ꯃꯔꯨ ꯌꯥꯎꯗꯅ ꯂꯥꯟ ꯇꯧꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯔꯨꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯛꯀꯤ ꯅꯠꯇꯦ ꯃꯌꯥꯝ ꯑꯄꯨꯟꯕꯒꯤ ꯂꯪꯁꯥꯏ ꯊꯧꯅꯥ ꯐꯥꯏꯇꯤꯡ ꯇꯤꯝꯒꯤꯁꯨ ꯃꯔꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯨꯞ ꯃꯌꯥꯝꯒꯤꯁꯨ ꯃꯇꯦꯡ ꯂꯣꯏꯅ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏ ꯏꯆꯥ ꯃꯌꯥꯝꯅ ꯑꯃ ꯊꯥꯏꯂꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯩ ꯊꯥꯖꯤꯜꯂꯣ ꯄꯣꯏꯟꯇ ꯀꯥꯞ ꯌꯥꯎꯕ ꯅꯠꯇꯦ